ngasi numidang waram phongkhiba tuan tuan bu manipuri siphongsing amasum thokiba thawdo wathoksing dagi maruaiba I pausing khongasaraga manipur top channel gi maikedi myam da thamjagi ahanbada IED pokai handuna Myanmar gi army personal mari sire ani sokle thengna phama pawam gi matung ina January 3 Myanmar gi matamdana numidang pung nipan India gi matamdana pung mapalom taba matamda manipur gi more border town ga lona duna leiriba Myanmar gi Sangai region gi Tamu district ki manungsana leiba lamphalong da sakti leiba IED ama pukhai handuna Myanmar lanmi mari sire anina aso open nang le haina songthu news service ki paw man haidi paw sigi matung ina de bom pokhai hanbagi thawdo do Myanmar gi pro democracy group ki kangbu ama oiriba joint force of Tamu PDF battalion amadi Burmese student organization tamuga punna khusanaduna Myanmar gi junta force oiriba Myanmar military gi mathakta akhanana attack tawbigi khongthang amani hari bom pokhariba maphamasi Manipur amasu Myanmar ga lonana Indo Myanmar friendship bridge tagi meter samri rom satlaga Tamu road Kangi wa bridge lamphalong maya da thokibani haina supali Yamna lebak thiba pawmana car accident da MSU district committee Jiribam gi ex president yauna miye ahum sire all Manipur student union MSU district committee Jiribam gi hana president oiramba haujingna advisor oiriba miye si yauna miye ahum ngarang ihing lambi gi khudung thiba thongdo ama da laikhidraba sing adudi Yorembam Sanjit Singa Seikuntra apokpo Y Romeo Laifam Jiribam lamdai khunau Zadukador haujingna Kalinagar Part 3 da leiba Thonga Tabam Sarachandra Sharma Ilis Naubo Sei Nifugunipan apokpo laikhidraba Teis Joy Gopal Sharma Jiribam Kalinagar Part 1 amadi Loitongbom Anil Singa Sei Nifugumanga apokpo laikhidraba El Irabot Jiribam Kalinagar Part 3 dagini sohari Layok thiba lambi gi khudong thiba thawdo si Ford car registration number AS11F0637 asida laikhidraba mi ahum asi punna tonglaga Jiribam police station ki awanglom da kilometer anirom salaga Kalinagar Part 2 da leiba sekonama gi pukri da tasinbadagi laikhidabani hari makhoi ahum laikhidaba singa si ayuk angan meda lambi satpa miyoi singna karama sekon gi pukri manungna tasinduna leiba urakhi tungda Jiribam police ta paw piraba matungda police ki Kangbu amasum miyamna car adu JCB sizinaduna singkatki loinana car adugi mamang thangba saruk sathina akai atoi thokpaga loinana car adugi manungda makhoi ahum siduna leiramba thengnakibani haujuk phawbagi oinadi makhoi ahum ngarang numidang kadaida karida satlubadagi halakpada khudungthiba thawdo adu thokibano haiba sapsana khangmangamdri hari asiba haksang adu lokholaba matung Jiribam police na Jiri district hospital pukhalaba matung ngasi nungthil pung ani taba matamda postmortem tawduna laikhidraba singi imung munung singda khusina khre haidi henasu pausna phungdorakli atopa pawmana Tripura gi Chief Minister Manipur gi lai harau babu yokhatnaba hotnabagi damakta Chief Minister Berena thagatba phungdokre Tripura gi Aboynigarda khundariba Manipuri singna mafam aduda lairiba laining thau Puthiba haraubi ki thoramda Tripura gi Chief Minister Biplab Kumar Dev na saruk yaduna lai haraubi ki thorambu mapung phana yokhatnaba hotnabigi damakta Chief Minister N Berena thagatba phungdokre Tripura gi Aboynagar lairiba Manipuri singna sema lining Puthiba Welfare and Cultural Society Manipur gi ukal amadi Tripura lenga ki matenga loinana numit mangani supna lining thau Puthiba haraubi thoram ngasi Tripura gi Aboynagar da pangthupagi thoram ngarang loisin manumit asida Tripura gi Chief Minister Biplab Kumar Dev masamak saru yabada natana Tripura gi MLA Minister kharasu thoram madu saru yakhi loinana Manipur gi lai haraubi thoram sibu Tripura gi Chief Minister na tung koina mapung fana yokhatninggi apamasu phongdokhi sohairi atopa pawmana lalhauba singna lotuna thamlamba khulai kayamarum combine team na ngasi recover tokre Republic Day amadi Assembly election gi mangoinana pamdaba thawdok thoktanaba lakholakpa siksin thorangi thabaki manungsana ngasi Bisnupur district ki manungsana leiba Khoijuman tabi makhalakai sing amadi Napet area da lalhauba kharana khulai kayamarum lotuna thamlamba khulai kya ngasi combine team na recover tawbungam le hari Bisnupur district police tagi phangba pawgi matung inadi ngasi ayuk Bisnupur district police ki SP Hais Rojit ki miyang makhada additional SP Ops Roni mayang bamna lusingduna CDO gi OC Shakti Sen yawa police team amaga kunthra ga taruk suba Assam Rifles ki combined team amana thibu humba gi thaba sathabada
lalhaubaꯁꯤꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯆꯤꯡꯂꯝꯃꯩ ꯚꯤꯂꯦꯖ ꯑꯃꯗꯤ ꯈꯨꯖꯨꯃꯥꯟ ꯇꯥꯕꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯖꯣꯏ ꯀꯤꯁꯟ ꯀꯪꯒ꯭ꯔꯦꯁꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯀꯃꯤꯇꯤꯅ ꯄꯨꯈꯠꯂꯛꯄ ꯃꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ INCꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 18 क्लोज हाइस मिसलिनियसकी आर्टिकल 19 की मखादा MLA केस जोय किशन कांग्रेस की सस्पेंड तौर है MPCC की सेक्रेटरी एडमिनिस्ट्रेशन हरेश्वर गोस्मीना प्रेस थदोरक सिरोल मनहारी सिरोल MLA जोय किशन बु कांग्रेस की प्राइमरी मेंबरशिप की सस्पेंड तौखिबसी कांग्रेस की मेंबर ओइरिबा मिरेमना थांगना कांग्रेस की ओइबा मीटिंग अहुमलक्ता सरुक यादबगीदमक्ता डिसिप्लिनरी एक्शन कमिटीना पुखलक वाफम की मतुंग इना सस्पेंड तौखिबने हाइरी अमरोमदा पाउसी एसिना थाजबा याबा मफमदगी फंगबा पाउगी मतुंग इनादी थांगमैबन केंद्र की MLA जोय किशन ngasi अथुबा मतमदा BJP दा संगलबा याय हाइरी लोइनना BJP की टिकेट हंदक पांगथोकदोरिबा तारागनिथु सुबे असेंबली इलेक्शन असिदा थांगमैबन केंद्र दा मिखल थेंगनबा सेम साबसु हौख्रे हाइबसु तारी हैना पाउसिना सुफुंदोराखली लोइसिलकपोइना सिंगनिंगा ओइबा मौना मौनहा अमा लेखिद्रे जरीबमदसु नुपा अमा थरु यानदुना सिरमले ngarang numidang Imphal East District ki manung chanba Kongpal Sajor Laikai Deleba Mauna ama yamna singnaba mauna laikhidreba maudu gi maming Sarai Sam Ongbi Danesuri sei kuntraga tret Mapurobi gi ming S Inauton Kawi masano pi ahum leiri Presna pamo pau gi matung inadi laikhidrabi Danesuri ga mahaki Mapurobi gi ngarang numidang khatna saina bagi thawdok thoki masigi matung ngarang numidang pung 6 lom taba matamda Danesuri Jenims ta laikatnaba ngamdana laikhidabani hairi laikhidraba Danesuri gi mapam gi miyoisina phungdorapagi matung inadi maki mapuroiba inautona atoponopi ama koi habi wofamda makoi ani toina khatna sainabagi thawdok thokibalai Danesuri ngarang numidang mapuroibana phuduna halaba matungda mayada final haijilaga hu thaklaga sibani haina moral sibani haki थाउदो थोख्रब मतुंग ngasi ayuk laikai myam ge madi Danesuri gi mapam gi miyeisina Mapuroibi gi mayumda thomjinduna irang haunaba honabada khudakta police thomjinduna irang asi laksinki nakalamaromda mayumda gi thokibadagi thiba khangdana leirakiba masa mari leiraba nupa ama ngasi thori yalaga siduna leiramna hari hairiba थाउदो asi haukiba January 13 da Jiribam district gi manung sanna Lalpati part 2 da thokibani thori yanduna siramliba nupa asi gi maming Zoinul Udin sei kuntragomde apokpa Harun Mai kawi maki loinabi kainakiba sei anirom sure pausnai laikhidraba Zoinul Udin January 13 dagi numidangi sak toklaba matung phone ama torakpadagi mayumdagi thokraba matungda nungalaga thoriyanun asibak sangoina fangki maki masada yaukiba lupa lakh 2.5 rongi senpam yorongki de hairi laikhidraba si Imphal thabak suruga leibani mak mayumda laitaba sahi amarom fare maki misi esigi sapsaba langna langjin phangba ngamdri hainasu pausna su makhatana pali Makasa Tarak Point amasum Lushilak Point ngasi state si goiriba COVID-19 update memna thamjage ngasi goiriba state si positivity rate si 14.0% atuki madi COVID-19 positive oibigi sang se hegalaktuna punna miyoi sahumga marfu ngasi nauna COVID-19 positive oiba thengna rakhre loina na miyoi punna lising ani ga satre ka kunga mari na ngasi nauna COVID test tokhi ngasi nauna COVID-19 positive oiba thengna rakhra miyoi sahumga marfu asi Bisnupur dagi 13 Sandel dagi ani Susampur dagi 7 Imphal East dagi marfu Imphal West dagi samaga yankai ga mathoi Kaksing dagi ahum Kangpokpi dagi kunga mari None dagi ahum Senapati dagi ani Tamenglong dagi ani Technopol dagi ama Thawbal dagi 13 amasu Ukhul dagi 8 punna miyoi sahumga marfu COVID-19 positive oiki haina report tawri Lushilak point atopase phong amadana asumna phongli hu thaklubani haiba nupi ama sire miat putho o haiduna irang hawkhre ise itaina hatpo oiramgani maksu hatokpikro mananupi Porambat police station gi manung sanna khurai sajor laikai de hu sarubadagi ni haiba nupi ama sibigi wahawda ngasi nupi mayungi miyam nupa mayumda laktuna miat putho o haiduna khongjang changsingkhre nupi adungarang khurai sajor laikai de leiba yumda hu sarubadagi ni haibadagi Jenims hospital pukhatuna lekatnaraba matungda lekhitabani hairi थाउदो दुगी मतंगने laikhidrabi Danesuri gi manaunupi ayingbina hai isene hidak thakki hairaga bottle du yenge hairabusu khangde haire isene masa matumda sijabani haibasi aikoidi yabasu ngamjaroi itaina faraga hidak adu inbra haina khali
इसेदी मथंत सिजगदब इसे नते इसेना वखल थेनबी ओइबिगी हु थक्तुना सिबनी हाइबिसि याबा सुंग ngamजरै अयाकी इसे मिंगोंदा हंगना वा ngang ngamjabsu nate misi asi tasengna yajaningde asum aran puthokpiduna nupa asi mapunsi chupa jela thambiyu loinana marksu hatok pikro hain sufungdoki adu hausi koinadi pauksi matang se lusinjarage masum pathok sakibda sokiblan kiba kya yaur simam nga pigene anabu i pauksi mem update ngaminasi and thank you.